ꯌꯨꯔꯕꯨꯡꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯃ ꯈꯤꯇꯪ ꯐꯤꯕꯝ ꯂꯨꯏꯌꯦ ꯃꯣꯏꯒꯤꯁꯦ ꯒꯦꯠꯁꯨ ꯇꯪꯈꯥꯏ ꯌꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯆꯥ ꯌꯥꯎꯔꯒ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯇꯧꯕꯤꯔꯤ ꯍꯨꯏ ꯅꯨꯡ ꯀꯟꯗꯅ ꯑꯩ ꯈꯔ ꯋꯥꯡ ꯆꯥꯎꯕꯅꯤ ꯃꯃꯥꯡ ꯊꯪꯕ 이동 말고 봐. foto 내려가게. 오. 알았지가. 아들 들어간다. 아들 뭐 시시 아무 말래. 유분 군호 ꯃꯐꯝꯁꯤ ꯌꯥꯝ ꯐꯖꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯇꯤꯡꯗ ꯑꯩꯈꯣꯏ ꯌꯨꯅꯤꯠ 29 ꯌꯨꯔꯕꯨꯡ ꯈꯨꯟꯅꯧꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯄꯨꯂꯞ ꯑꯩꯈꯣꯏ ꯇꯧꯔꯒ ꯀꯥꯃꯤꯟꯅꯕꯅꯦ